Wakal Awabagi saru khaktamak khandanata laklaba wakal Nungaibagi saru kitang phau khanba hitraba wakal Thamoi dakfam khaktamak sinaba haiba mabula chaba khak pamzaba henmanli nangso Manglan Mangphau naroidaba khaktamak mangba haiba manglan Lalibasina kana Tainafam leite maral oiri Hanna yenglaklaroi misak ama nungshirubagi Isana isada chaisaba natta tainafam silaite Iralni nungshirubagi nungsipam thoktraba mabu Ningsiluranu haibaso mitmangda lenarakpada uriba khenabasida matomta khangzabada wajabani Tawgi matagum tawribra natraga ayi thamoi sukhang khangdabra Matamduda nungsibagi mitni machet amata phangkidaba mikuptunabo pharamle amuksu nungsibiba manba yansinaba matawsibudi Sarat rituda mengna lakpa purnima amagi saktamgum Thamoyi kakhalsida wakhalsina nangbudi aida layekpi amagum kayasu thotna mengna yekchakhiba aigi sutamlakle lakle nungsibagi tangkakto Khongthang chumna thangsage mahau tanglage tangkakse khanna changsilakpadadi namakhak thangba khongthang ama oiramki Pirang Pokning inung nungsina sintharakliba pirang do nonglik kayana khibana okhidre phire pamanaso uhaningdaba pirang do okhiba tare khanna khilakpa nonglik oikhre magi maphamdadi Nong na pumchot chot laba tamna bo makhut ani changlaga khanduna leibado karamna bu yaruni chosin bane helaklibani sumna tangi cholhaningde khak takpani thawongdo surodi kotuna khallaga gamgam satkrabani maning handuna ma kanamta wu yenglamdre chotpa tare naba tare haina chatkrabani phirepa makhutuna thuna satamna gi makhutto samlai achowa makhutna picture pikpa khangi ingsilaba khuttada samakpada Tamna do khangpre khangi thamoido Phirepa tamna bu chinglaga puduna chile Wedding set amada ngaki oina nongthupi Nongduna kansilakpa henmanbana Phirepa samlama makhutto thadurakle Tamna masu maphisingdo phatphat kanthui Phirepa masu kanthui Ani makto amana amada yingnaba sangnade Achotpa masasingdo khitangdo oirasu kangnaba hotnabada Tamna sumagi chuni machado nongna puluklukle Adai amo nongna puchot chot kibana masada tangsariba phirol singdo tapnapsinki Sabat mayik singna chongthoki Aduna chuni achotpaduna masa pulapta insinjarami Leiribada atopa mi kharsi yaubana Mangonda yenglaktraba maksu cheksinjabani Phirepasu tamna bo magi tongwaida lefallaga Lady Sindudagi, meeting the Gima Masaduna, Kanjin Biduna Lepsilakle Kitang Ikaiba Pawi Tawondo Matauno Tokiba, Hina Dabado, Pirepa man hina Kangzin Bihilago, Tarakbada Ikaisarakbani, Adobo, Masina di Henkre, Man Hek Pamzabadudi Nong Susa Azra Hin Hina Kansilakpada, Anida Adaida Panduna Lebatari, Aying Manungsit Naga, Samsum Chasilakbani. Tamna hin hina masado nik pauragle Phirepa masu khangbagumna asum hangle Ingaba khara ingsilakpa Nong si supa tharaktini tawrisi Yani da yam ingmanati Naksuna nong si sukra faringisida gari manak chalawrasira Aduna fodong male nong si pa ahi hangdo mandine Hoy mang tharo dudi Dong khra patharak patanja yenglaga makhong angna thanglaga gari park tawpham lomda chelakle sathong hanglaga maningi sitaka khale shit da hek phamtharakpaga suruna phi akang mampire se sina taitho loin chotlina tawrido aidi khitang khakne chotpa ingba tare nang la haw amula kani ko Phirepana akang ba fi yawbado hongdokna gira tamnana Yarnida yumdoin halase naksuna Phirepana machum tap taragan leibadi yaroi
Nongsi fathare. Ai tawel ama yengake sida sumera monai. Haiduna phirepa kupna kongna taba nonglaktuda mollom da chelei. Manung changduna machinda yawba tawel animuk thuna laurami. Aduga pia tawraga thorakle. Mallgi exit durgi wangmada tholaklaga leptuna ngihak matam lauri. Gari manungna dress sings to hobado loiba nangairibani. Tanja khangda prabab changradi mahak pamdi migi tanja menza mitik miro khangkraba phirepani. Ngak sumi leplaga matung khudang gari yengi. Minute 19 haukiramle. Dress wongba loiramlani khanna phirepa maklap asangbado launa thanglaga gari manakta thuna lagle. Thong hanglaga kakhalakle. Towel do suru da pirei. Suru lauraga mana ama paire aduga tamna da ama pirei. Nasamdo kanghallo se tamna. Aidi kok yam salondre. Tamna suru dagi towel lawi. Masamdo kangna batay thoi. Tabli shot pa masamdo da towel na sursu naiduna machum subsilali. Phirepa maso mathak tangba men sar to pungchot kibana manung na thariba watch inner sa tuma ingan nga doi. Maray tariba pamdom dumaso shartuna tap napsin kibana wari ba saktam da uba fangli. Aduna buhe na pakse. Yengning basaban oiri kalak basaban murtini. Nupa magi fazaba saktam mitafam haibasiso saban murti chum masibuni. Chot pagi machum tap tariba atin masamda. Bakut namada amumuk pat haigat laga kanthoi. Aduga gari start tawduna thawba horakle. Tamna mikuptuda kauki mahakse atopa kana amagi nupani haiba. Aduk lemzana phazaba saktamda huran yingse. Masamdo amumuk taythok na. Phirepa masu sat he mamangda theliba garigi mirror duda yinglubada tamna su mirror da mabu yingtana leirambaga hek michanarui. Nupido ikhang-khangna mamit thaitharaklaga matai amada khating changsillaga phamkibada phirepa nupido oge fangkidre. Nupido yingak samdo khakti uri nachep oina kitangkhak ichot pa matum tasiliba masamdudagi nonglikna tap tarakpada ngaksam mapa kitang lantharakpa haksangda chotli. Phirepa masu ikhang-khangna satmiying honglaga chumna gari thawi. Adubu masu huran yingli mihul amasu tawrakli. Shaktam udaba nupisi saban sinaso mabu sumkibagum ningbagi ikhawlangbana mamatin dukut yorsile. Phirepana nong chotpado amuk nasa nungairoi. Hangbani tamnadani kumbana amaduna kumlei. Tamoyai kaisu tawroida. Horen hankibaga paracetamol am chasilage. Phirepa tumin laikre wa makha tanakidre. Tumin lainaki. Pimasu ngasai nong hangba ngaibani. T-shirt blue machu amaga, pen grey color amaga, chapal amaga. Mangolda nong hangba ngaiduna famli. Lay masu thoraklaga machagi nakta famli. Pakhangari bana nong phadok tatna daba numit phabra phattabra yingzaraga koi thorak pasida laina po hek yade du tawre. Khara sa tho adi phadauba. Nong suyena haying dei koi basat pagane amu puktok khini ko. Ima nobab amuk sawba lena so hetharasu asidi soidan chaludawni. Phai honabiyo. Aidi koyu langu hairibani. Aduga koyu langu haidana straight ta su pangsa sat kanuko. Matai de sabi macha machat pasu khra yingo. Hoi gari tu silaganda namit na handatu ni ying din hek saibiro. Aidi tai na fom waraga lairabani akhoi magi. Nong du sitap thakre makup churak paduda phuk hagolakle. Amarom da amukso mangak tamak lai shilaklaga. Tiffin pui ko halak pada imagen sang sukra purake. Hairam laga piba yum de thorakle gari thaudorakle. Mayam pulapna chaba yaba nga oina leiraga Phirepa hoirom da lakle. Sumang da tum thausilai. Khamamlaga mangol ka khalai. Chapal du floor mat tu da thamlaga sat nanthoi. Phirepa Boris oina thorai.
Piba oirambadudha yamnasu thazakidre. Kuire asumnaga lakidaba sinpham hek tongannakhibadagi haina magana kharasu hina pullabani mayambadagidi. Tamo chango aidi mangbu male nongmatasu lakde aduga ngasi ekta satlauna laidongna leplerami. Lai machanupa lai mchani adunane mamang mapukta rabon oikibadu aini. Adunani ne namit yamandana nupi ama phau phajana uwa ngamkhidabase. Mit tarana fajai khanba nupidi leiteba Manipurda. Sathoda nangsu adudi hainuko phajai khanbadi yam leikre. Pamjabado hek phau yadabaini. Adu oiragana mit amana phajai yengingei amana mu amada phajai yengkhibagi khudong khra chakhida male. Hoi adumasu khanaba yariba wani. Asumna animakto changminarakle Pibanda Boris na nga do thakpisilaga. Se, payo. Uda kuya di haraga pura iba pot sidi opi ni gaya khang manatiba. Nanga may ibo chinda kakwain pa ba tawradana. Boris no umi lauraga. Guest ragging to base yam tinu ngay zawai tare. Pirepa mathakte kumtarai piba ubada. Lakti la idana. Ay di tawsana baga marurabani. Kiem taga harakti ngaga leraba. Pibadi once amurak tang hai kredi lore. Hanjin confirmation tabagi mathau tade. Mayam sai shadi na tawnadana ba ay ngaw ay leraba. Ngagi pusari di nupini hina hawdong male. No yumda nang ni imoy ni khan manupim thongalo. Adu natraba hawtan nga puthora di ko pukham langgay ni hay saita. Boris na imoy nu gay na nupay ko siyam hay kraponi. Kuding sigara. Pibana. Ho, adugi challenging personality duni. Ay nga side yingning layramise. Choso, nupai side tawgadam ni. Tongdoro. Adugi ensang na piduna ne ay na eksemong pay duni. Boris makut namat sating thoga kutpak ulaga. Tu, kut yung zo haibadi sini. Bab ka pabira kanuko benjare. Ensang subudi ay na itay madapiramagi. Ay ko'y lindu naga thongadi ang alu nga lagat chag harakani ko. Ako'y imong sidi imoy nu damani. Hinaroy noina. Wa ngang dana Boris na nga hapagpa khawdo chakum na thamba sangkre. Tilo na chak thangat kre Boris ensang semba yawse. Tamna chakum da tilo gi manak talay rami ensang semba do mas yawsili. Boris na iche ensang si iche na yam thongon dingi. Iche na thongbaga chakida kuire. Tilona. Boris, nang nakaram kan charu riba. Tamnana. Iche, moy hospital da ay kuk oilerami matam kra. Adudani. Pibaga pirepagana chakum sangakpada. Tamna lerambada piba pirepada sating sili. Pirepana. Wari ko nasase. Mapalom doin pamusila. Karino meeting na yung nina. Piba sa makut masa pat tek pisanaraga. Ensang sem mga yaw sida ngasi di ensang yam semding nang sukhang ni duni ay di yumda dungti cha ensang thong banina mina sem basi uraga khutsek ta mareng chatliba no magi thang pai hawdredi ay di sare haweba phire pana phaba lakpa ngam hawdre proper Boris ki nak ta changsin kitana pham thakre Boris dai thang du tap loraga ensang sem bahori Boris na nakut na sayam sang bale Pibana Angang ni thang tene am pai gano nakuna sa sokani nang nakut su ena khalo hayeng patient kamai yeng dori hoi semja horo ai su imana ba kawruge hairaga Boris thokre chak program duda mas Arun bu kawdori bani phirepa mas piba gi meeting na yeng maong matau khangbani na chakhum dagi tholak be ngamde tamna kha khundo ambado mangam khidre hana dagi hongna Pibana tamna da icham meeting nataba meeting ama yengli haibaso phire pakhangi machil mak na phau hai khiba laikhrabani nang nu hondo pido oiradi ai di tamna si yumda pusin mangamgani kaina phagi oirasu aseng mawa oikibani pibagi wado sina han bani phire pamana chakum na changlaga cha ensang semba bahusa na madi kaisu haizadabani thaba engkhang khudingmak mana haiba haiba po business ki profit and loss ki matang dadi
maga lamba papina balairoi. Firepana Piba nga senang na siyendrudi kana na siyendriba. Boris yara roy Arun laga seman geso katan ni ngahing payo yaroi. Ansang su aina leiba aduga siyemba su aina sidi hemandra firepanang so. Ges tabu adum manager du chat pahungne dada. Ges orokani ko. Tamnana nga kesi kyam yamge yamdrida isemge. Tamna asi hairaga hagolake tawbaga Firepa nga gi khawdo tap paikhatki. Ai semurage nangen sang semamo. Nga sem chawe. Nga ga nanga mukna muleramni. Yengma ngamoy. Haiduna puthoklaga thokkirami. Piba machin ni solei. Ensang pung baro da chaba soidredana. Hairiba masu nga ga mukna ramdoini. Piba tamna da hairap yenglaga singdu suba nungainaba pana soirami. Tamna tilau du suranu ai soibige mit yam thupani tilo na noglei yani da ai soige thamlo pibana itaima yani ai sembirage atoba mathel langdu already aduin langsilo tamna na yami de che ai marai mapang se semjilage pibana tilau du sat mulai aduga sing asoi bahapa plate to insilaga siwai suro ai soirage tilau sina Firepa phatjangai Piba kang yam chi kang am do mulo Piba na ngamre en sak semi good night thong Firepa prapap changaga ngahing pairba khutna Piba gi makutta samak to torokpada Piba phuk hogalaga handoi am ta salo choso la age manam inam hingnam thiradana solo kano ingondaga Firepa na Piba puthokre chakhomdagi Somdana Thoida Boris na call tori. Thoi suka da drama yinglaga leirambani. Mama na chat loiba ngai bu oina. Boris ki call lakpaduda paikhatlaga. Hello. Nga thongi thilake. Aise nga thongbaga amukta sasatriba mi si mangai ne. Nga nukti gi charasu mahau manaroi. Pau nungai batabage khoi tamogi mamanamna leira purakpani. Ado nangi sukra thilake ba chethoi. Nang na maru ne. Natradi me abli maniba chawa ngamaroiba chana bale man basa nuaiti o nang nga thilakke haisidi nang na chaba ngamoi haibagini ne ai nungsidana pijaning dana thilakke haibagidi natte ba ha ate harasu chethoi bo boris na nungshide habadi amti laliko adomi number 1 nungshidana bo mi yoiki ba pamuina ichi urasu lawdogi lumisini sidabuk adi nungshidabano khalunemta Thamo, ai drama ngakte yenge. Khangde di thilakani ko phone pair tragana noi thongal da nongan papok leire khang. Adai di nang mina fasana ngangna biraroi. Thok to tholok tragana thongnau chongsilakani. Thoi taning drama le phone do fatkak thalaga switch off thamjinkhre. Sine phai. Moi mungda aina nungsiba mimte yaude. Khoidong sauglakana aina nungsiba saraga simasune. Nushile nana halaga thok he hatoga peladamne Som the Boriso Aya Mana ingoda am sorry na kay ba Patsu papande Akoy mungi problems bu ay natuan madong na Thoin kay ngona sawa ngami No me amo Hoy day Ado budi oy na rin Oy na ba ang pamsabani Isaw relax sindaraga Eronda mo phone taw kre Amada supay Boris, kedorage. Nga thongduro yen thongduro. Natraga thoi hoida chase hero. Kuina sangna tinara abanina kamba tanzada call tora adi kari wa haigali haibasimadi yam phajana munna khangene. Isaw sangna sur yauda sangatlaga. Nga thonge lao thame. Hairaga phone do fatkak thatki. Eronna. Mai hongna bisi amuk toksilame. Hoide. Moida nupi su phajabam leiban moida charobana farani haiduna adamasu Boris soida chatna baloisin kre somda Firepa ensang sembaloire bathroom da irudusana bahaiduna changakpada suruna bathroom kanduna leiramle madinga hingna mamso yadrabani masado haina zatabana loire thongzildagi
Kaya watlino nanggidubo? Tamo yai, changda ngairi atopamda sizinabiruro. Phirepa ngaiba ngamaroi khangi. Suruna bathroom changkrabadi pung phana kuina tholakraroi khangbana ma thorakle. Manaupagi kagi thong thinbadasu hango yakidre. Aduna kaman bathroom da tilona sizinabadudha changle. Masado ngahing ngaktaga oire haina hatu hotnabada thongdu thingsinbado kauduna lok tawrudre. Puritu satlok thoga yaliba towel singdagi khara chawba amana amu hongdoklaga shower on tawi body wash tuma masada pumna maksru srunoirami ngahing manamso sukokok tabagum hinatabana loikre kokna bahaina paktak tatai kuron hudeda khakle masado bathroom gi mi leiramni khangudabana thongdo fat hanglaga changakpada phirepana irulujar leirambada ikhangkhangna sorry ayu hodre thong sisu thingzilam dramale phirepa tamna na koikrani khanbana kailong haino ichena chakhomgi khutai thokna batawel da sida thanamin haiba phirepa ko yenglaga phaudoktuna yalamba tawel macha ani do lamaga tamna da pire se ado namuga da ngakta support har leyo leyiba mayam sina mai tongsani thabak do ngasai so nongna puchon chuli amu narade tamna tawel da phirepa dai lauraga angamba pangbani ngamtabati tawreda itom talai batuna hi na talle nong phado khak nong chotpa mi na tabo nong ising thimda thuna nagbani aidi kaisu tawroi tanda da suru phatjangi leiramni ba ani da sawningum ngakum yengi hi na sawni yenglibana tamna dani nang disde ke dawriba tamna mi lu khangsong songi ma asoiba tawkide khanglabasu kidabadi ngamkidre thuman kre surugi reaction duso tamna masadu ngaksungai aduga pakhat paso okre pirepa masu suruda yinglaga tawel lobula amane kadore suru kaisu haida prabab changsilaklaga tamna gi khazai duda khopakna kanna khangtha thajinki pirepa kanna laurga so mayam singdu khonjel duda changsinnarakle tilo amadi piba amubisi yauri bathroom gi sinduda pulapna wa hangbasu ngamda ngakni yingne kaidore phawba hangbagi tanja leite suruna aina chingna basa kuirabane nupi leiraba nupa amata nangna irang hausinbagi kari mathau tage nangna bathroom sida changambagi maramna kari nangi tonganba bathroom aina pidabra phamba chalaga hippa chale aina aigi saklo mulaga chagi khaliba tawbimal adam khangdaba tamna khummangamda khazaida makut namana nanba phok ngamdre irai thang mamit mamai ngaksang ngangna ison sonna lepli mayam singdo mari loina changsinare uri tawron biba singdo piba masu nupidugi moongdo nungai ti yingse mahusana surugi character fasana khangbu oibana tanja sida suruna loina chumamgani haiba ma thazaba watki amubina sat khumai aidin hana haidro nangna pakman bare tawdorabani na suruna aina yengthoki yawni yengthokpane nang kam henbale nangna toba khudimakse ai apang manate khangaba yumsidagi leitringai hounasuni nupi amani ko haina aina awaba khra ko khanbigatrana nangna oina onsilaga aibu hanhanduna chana bhonaba ikairasunu mamang thodo amagi laman khumlage ngasidi nang oina ikairo haibagi matawgum suruna duk thina chaibani khumbangam rore khanbana shuru wakhalda khalle numittuda nangna ibu ikaiba pikibadi aise nangna kanano masak khangdabana aigi sapok sopopok ngamdana pikibani ngasidi aina laman khumkhre amubina isuga pamjadre angang se lokthokki ga lokthokro ama yokpana phare migi mamangde kaise imung gaidok sarukne ai isuga pamjadre aduk kanba wangang da tamna kappasu ngamde mapi thingalaga khangna bo anabada sur phuina wale firepa tamna gi maongdo yengba ngamde aduga akanba mamagi wahaidu maso ma tawa ngamdre khonjeldo wangkhatun chere ai lerise noi myam da kai oina ui noi na angang pamangana pamba pamjagana hatokki bhekte yabra angang se agi chane aigi ini khangaba angang khaki wasunatana noi kanamtani yumsidagi mabu tanthokpagi right leite mani yumsidagi chatkiba mani yumsida leiba khudimak aina lepkadabani
ꯇꯥꯕꯤꯔꯤꯕꯁꯤ